ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛ ꯅꯣꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯇꯥꯕꯤꯔꯁꯤ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯄ ꯋꯥꯔꯤꯗ ꯂꯥꯏ ꯑꯉꯥꯎꯕꯤ ꯋꯥꯔꯤꯒꯤ 9ꯁꯨꯕ ꯇꯥꯡꯀꯛ ꯑꯍꯜ ꯃꯥꯏꯕꯗꯨꯅ ꯁꯔꯠ ꯑꯃꯗꯤ ꯅꯥꯎꯕꯕꯨ ꯅꯥꯀꯟ ꯅꯥꯀꯟꯗ ꯃꯥꯅ ꯃꯈꯨꯠ ꯁꯝꯂꯒ ꯄꯨꯔꯒ ꯂꯥꯛꯂꯤ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯌꯥꯝꯕ ꯄꯨꯔꯒ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯍꯥꯏꯕꯒ ꯇꯧꯕꯒ खरा हाइनरिबा खरा हेना तमथिरिबा मपादु योब मतमददी अकनब नुक्सित साथी साथीरबा खोंजेन कया मतारे सरत अमदि नाउबा कीबर अहलदुदा मखोय अनिमक चेना कोसिले अहलदुना वरी तम तम लामने अदुबु मफम मदु योरकपदगिदी साथीबा मोंग मतौ कया दुना महाक्सु न्याक्तन लेबे तंजा सिदने अहलदुगी नाकन मक्तदा वरी यदुगी मखा तारउ वरी यदुगी मखा लिरउ तत्तना हरकलिबा मसिग मोंग मतौ सिदा सरत का नावबगसु पंकीद कीदुना अहलदुबु कोन कोन करिनो तारिबु खुंजेल सिबु हादुना अदुम हाइरे अहलदुना कीगनो आई यावरिबसिनी माना करिमत तौब ngamloi लाओ चसिलाओ हादुना माना मखोय अनिबु नाकन नाकन सामलग पुरी अदुबु सत्के हाबसु मयाद्रे अहलदुगी मांग मक्तदा नुपीदुना थल्ला थल्लगा चटप यारोय तत्तना हाइरे नुपी अदुगी मसकपुदी सरत अमदि नावबन उब नते अहलदुनदी मयेक शेंगन उरी खंगले ngaligai matamdsu ahaladubu nupiduna wa kayam haikrabani makhoi gi mateng pangba yaroi makhoi gi thabak amata tawba yaroi haikrabani adubu ahaladuna makhoi maribu kaningbadagi mana sarat amadi nawba gi mateng panglubani masida natte asomda lehoriba makhoi ani dusu awaba taramgadra haduna chingnabaduna makhoi ni yamna thuna mateng pangba lakpani adubu lambi leitre lambi asidi nupiduna chawraga thatlaga leiri अहलदुना फजन हाइरे अखोइगी लंबी थदो अखोइ चटके तत्तन हारमी नुपी अदुना सुन्या म याद्रे चटपे यारोय चटके हारबसु नंग चलो नंगी नयुम नंगी लिफमना चलो मखोइ अनिबुदी नंगना थलमु हदुना नुपी अदुना सावना हाइरे अहलदो सावबे हेंगले महाक्सु अराइबा माइबद नते मफम असिदा मतम गुइन लेरकपसे मखोइ नुपी असिगा नुपा असिगना माबु किहन्नब तत्तन होनबने कईदोंगैद ngamdabani mabu tanthoknabsu kyaragan honaki adubu ahal asidadi makhoi anina karimata tawba ngamdabuduna ngasisu amuka ahal asibu mani yele nupa adudi yaude nupa aduna asomna thaningi masada muktong sillaga atopa ani dubu mana wahannaba ngasigi numit losinaba thawrang silibani tawribilila asida sarat ka nawbagadi kibana amuktoyba kaino matawre nupi adugi masaksu ude ahang matek amada ahaladuna yenglaga kanna marai nariba challu chakanu tatana hainariba abuksu ahaladuna sauna wangang libuduna makhoi ani mitkuptana yenglaga pangpada su pakhale amuksu makhoi ni yengne aduga na yetasu karigumba khara lakpra haduna pangyingdi yengi kibagi yenglibani kanasu leibnate kanasu lakpanate mamnaga mammane nusisipagi unawana sing panghaida haibani मखोई तसेंग मवारे खुदक्ता अहल माइबदु सावबे हेंगलकपदगी नावबद मान पायो हदुन पहल मपुचे सिंगदो ताप मुल्ले अदुगा अइना कदाय फौब ngami habado nang yengo he aigi lambi da thalaba aina haibu wa ta da batarabadi aina ngamba chang yengdo nangondu ullage nangisu nangi ngamjaba mahi puthoro asumna ahal aduna sona puchai singado puthore aduga खुदक्ता खोंगाई चलगा फमथरदुना मागी लाइरोन सोन भौरे नुपी दुदी अहल अदुना अदुना तरोक मतमनदि पाखले नुपा दु लेबनते अदुबु माना सु नावबमनि सरतु फानिंगबदगी मागी सु हाइजब माहि कयाम बुथोरे खुदक्ता मखोय अनि लानसोना भाइबदु ओरे अदुबु नुपी दुना कैदोंगैदा हाइजिन मंगमदे अहल माइबदुगी कल्लबा साथी साथीरबो मागी माहि सिंगदुना नुपी दो अवाब पिबा हाइबदु ओरगले ngaktangi matungdadi nupi dugi yakliba khonjel lamana chaina phawraga lawraga tabagi makhon sarat amati naw batare masakti hoju phawbu udre magi khonjel no tab matamda makhoi ani khangpek khangi aduga ahalududi mana chaina phawraga tabadu ubda kanna nokle khanglabra aigi mayokta leiba aibu singna batarabadi nasara chaina phangmanatana kaisum phangloi ibungo
ꯆꯠꯂꯁꯤ ꯂꯥꯎ ꯅꯈꯣꯏꯒꯤ ꯅꯃꯥꯟꯅꯕ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛ ꯌꯧꯅꯕ ꯆꯠꯂꯁꯤ ꯂꯥꯎ ꯑꯁꯨꯝꯅ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯂꯣꯏꯁꯤꯜꯂꯦ ꯅꯥꯎꯕ ꯑꯃꯗꯤ ꯁꯔꯠ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯠꯄ ꯍꯧꯏ ꯇꯟꯖꯥ ꯑꯁꯤꯗ ꯆꯩꯅꯥ ꯐꯥꯎꯔꯒ ꯇꯥꯍꯧꯔꯕ ꯅꯨꯄꯤꯗꯣ ꯍꯟꯕ ꯂꯩꯇꯦ ꯃꯈꯣꯏꯅ ꯈꯔ ꯂꯥꯞꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯑꯃꯨꯛꯀꯁꯨ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯇꯥꯜꯂꯛꯏ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯀꯔꯤꯃꯇ ꯈꯪꯍꯧꯗ꯭ꯔꯦ ꯑꯍꯟ ꯃꯥꯏꯕꯗꯨꯁꯨ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯈꯔ ꯆꯠꯄ ꯍꯧꯔꯕ ꯇꯨꯡꯗ ꯑꯃꯨꯛ ꯑꯍꯜ ꯃꯥꯏꯕꯗꯨꯒꯤ ꯁꯥꯒꯜꯂꯣꯝꯗ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯨꯅ ꯇꯥꯞ ꯂꯥꯝꯂꯛꯏ ꯃꯈꯨꯠꯇꯨꯅ ꯌꯥꯜꯂꯛꯄꯗꯨꯗ ꯑꯍꯜ ꯃꯥꯏꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯦ ꯍꯥꯏꯗꯨꯅ ꯃꯁꯥꯗꯣ ꯃꯨꯛꯊꯣꯛꯄꯒꯨꯝ ꯇꯧꯔꯤ ꯁꯔꯠꯀ ꯅꯥꯎꯕꯒꯗꯤ ꯀꯔꯤꯃꯇ ꯎꯗꯕꯅꯤꯅ ꯑꯍꯟꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯩꯗꯧꯔꯦ ꯍꯪꯉꯤ ꯑꯍꯜ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯈꯨꯠ ꯑꯅꯤꯃꯛꯅ ꯁꯥꯒꯜ ꯑꯅꯤꯃꯛꯇ ꯄꯥꯏꯈ꯭ꯔꯕꯅꯤꯅ ꯑꯃꯨꯛ ꯂꯦꯞꯂꯒ ꯇꯨꯡ ꯑꯣꯟꯊꯣꯔꯛꯏ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯃꯈꯨꯠ ꯑꯗꯣ ꯏꯁꯥꯡ ꯁꯥꯡꯅ ꯃꯉꯣꯟꯗ ꯌꯥꯜꯂꯤꯕꯗꯨ ꯎꯔꯦ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥꯗꯨꯅ ꯈꯔ ꯂꯥꯞꯂꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯈꯨꯠꯇꯨꯗꯤ ꯌꯥꯝꯅ ꯁꯥꯡꯂꯤ ꯃꯥꯒꯤ ꯁꯥꯒꯜꯗ ꯌꯥꯜꯂꯤꯕꯗꯣ ꯊꯥꯗꯣꯛꯅꯕ ꯑꯍꯜ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯊꯥꯗꯣꯛꯍꯟꯕ ꯄꯥꯛ ꯉꯝꯗ꯭ꯔꯦ ꯃꯈꯨꯠ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯐꯥꯖꯤꯟꯕꯒꯨꯝ ꯇꯧꯔꯤ ꯁꯔꯠꯀ ꯅꯥꯎꯕꯒꯗꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯃꯪꯒꯨꯝꯕꯅꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯀꯔꯤꯃꯇ ꯎꯗꯕ ꯃꯐꯝ ꯑꯁꯤꯗ ꯑꯍꯜ ꯑꯁꯤꯅ ꯃꯥꯒꯤ ꯁꯥꯒꯜ ꯑꯁꯤꯕꯨ ꯂꯦꯡꯂꯒ ꯃꯨꯛꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯕꯁꯤꯗ ꯃꯈꯣꯏꯗꯤ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯅꯠꯇꯅ ꯀꯔꯤꯃꯇ ꯎꯄꯥꯏ ꯂꯩꯇꯦ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯑꯅꯤꯁꯤꯗ ꯄꯥꯏꯔꯛꯑꯣꯁꯦ ꯈꯨꯠꯇꯨ ꯄꯤꯔꯛꯑꯣ ꯅꯈꯣꯏ ꯈꯨꯠꯇꯨ ꯄꯤꯔꯛꯑꯣ ꯑꯩꯒꯤ ꯁꯥꯒꯜ ꯑꯁꯤꯗ ꯀꯟꯅ ꯐꯥꯔꯤꯅꯦ ꯁꯦ ꯑꯁꯤꯗ ꯄꯥꯏꯌꯣ ꯑꯁꯣꯝꯅ ꯁꯤꯡꯉꯨ ꯑꯍꯜꯗꯨꯅ ꯇꯥꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯤꯡꯉꯨ ꯌꯥꯜꯂꯨ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯇꯥꯞ ꯄꯥꯏꯔꯤ ꯑꯗꯨꯒ ꯆꯤꯡꯊꯣꯛꯅꯕ ꯃꯨꯠꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯃꯈꯣꯏ ꯑꯅꯤꯅ ꯃꯇꯦꯡ ꯐꯅ ꯄꯥꯡꯂꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯍꯜ ꯑꯗꯨꯒꯤ ꯃꯁꯥ ꯄꯨꯝꯕ ꯆꯣꯛꯊꯔꯦ ꯃꯁꯥꯗꯣ ꯃꯈꯥꯔꯣꯝꯗ ꯀꯨꯟꯊꯗꯨꯅ ꯇꯥꯅꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯂꯦ ꯇꯟꯖꯥ ꯑꯁꯤꯗ ꯑꯍꯜ ꯑꯗꯨꯅ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯦ ꯃꯈꯣꯏ ꯑꯅꯤꯗ ꯃꯥꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯦ ꯏꯕꯨꯡꯉꯣ ꯅꯕꯥꯅꯤ ꯈꯔ ꯊꯨꯔꯣ ꯑꯩꯒꯤ ꯈꯥꯎ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯩ ꯃꯆꯥ ꯑꯅꯤ ꯌꯥꯎꯕꯅꯤ ꯑꯗꯨꯒꯤ ꯆꯩ ꯃꯆꯥ ꯑꯅꯤꯗꯨ ꯅꯈꯣꯏ ꯑꯅꯤ ꯄꯥꯏꯌꯣ ꯈꯔ ꯊꯨꯅ ꯄꯥꯏꯌꯣ ꯃꯥꯗꯤ ꯋꯥꯕꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯐꯥꯎꯕ ꯅꯤꯛꯂꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯈꯥꯎꯗ ꯊꯨꯅ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯆꯩ ꯑꯗꯨ ꯇꯥꯞꯇ ꯄꯥꯏꯈꯠꯂꯤ ꯄꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯑꯍꯜ ꯑꯗꯨꯅ ꯃꯥꯒꯤ ꯆꯤꯟ ꯃꯅꯥꯛꯇ ꯊꯝꯃꯨ ꯍꯥꯏꯕꯗꯒꯤ ꯆꯩ ꯃꯆꯥ ꯑꯅꯤꯗꯨ ꯆꯤꯟ ꯃꯅꯥꯛꯇ ꯊꯝꯃꯤ ꯆꯩꯗꯨ ꯍꯦꯛ ꯊꯝꯕꯒ ꯃꯥꯅ ꯂꯥꯏꯔꯣꯟ ꯁꯣꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯒꯟ ꯃꯄꯥ ꯑꯅꯤꯗ ꯆꯩ ꯑꯅꯤꯁꯤꯅ ꯀꯜꯂꯛꯎ ꯇꯠꯇꯅ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯍꯜ ꯃꯥꯏꯕꯗꯨꯅ ꯄꯥꯝꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯣ ꯄꯨꯟꯅ ꯇꯧꯔꯝꯃꯤ ꯁꯒꯟ ꯃꯄꯥ ꯑꯅꯤꯗ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯆꯩꯁꯤꯡ ꯑꯗꯨꯅ ꯄꯪꯀꯟꯗ ꯀꯜꯂꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯆꯩ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯃꯥꯒꯤ ꯃꯍꯩ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯣ ꯑꯍꯜꯗꯨꯒꯤ ꯁꯒꯟꯗ ꯀꯨꯏꯅ ꯄꯥꯏꯔꯝꯕꯗꯨ ꯉꯝꯂꯛꯇ꯭ꯔꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥꯒꯤ ꯃꯈꯨꯜ ꯑꯗꯨ ꯅꯥꯟꯊꯗꯨꯅ ꯃꯈꯥꯗ ꯇꯥꯈꯤꯔꯝꯃꯤ ꯃꯈꯨꯜ ꯑꯗꯨ ꯂꯩꯃꯥꯏꯗ ꯁꯣꯔ ꯆꯤꯡꯂꯤ ꯇꯟꯖꯥ ꯑꯁꯤꯗ ꯑꯍꯜ ꯑꯗꯨ ꯁꯥꯎꯕ ꯍꯦꯟꯕꯗꯒꯤ ꯃꯉꯣꯟꯗ ꯂꯥꯟꯗꯥꯔꯛꯄ ꯃꯥꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯩ ꯀꯥꯏ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒ ꯇꯥꯔꯤꯕ ꯈꯨꯠꯁꯤꯡ ꯑꯗꯣ ꯀꯟꯅ ꯅꯦꯠꯊꯠꯂꯤ ꯃꯈꯣꯏꯒꯤ ꯃꯤꯠꯇ ꯎꯔꯤꯕꯗꯤ ꯂꯩꯃꯥꯏꯗ ꯅꯦꯠꯄꯒꯨꯝꯕ ꯎꯔꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇꯅꯤ ꯃꯥꯅ ꯅꯦꯠꯂꯤꯕ ꯁꯥꯎꯅ ꯅꯦꯠꯅ ꯋꯥꯁꯨ ꯉꯥꯡꯂꯤ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯃꯥꯒꯤ ꯈꯥꯎꯗꯒꯤ ꯑꯇꯣꯞꯄ ꯆꯩ ꯑꯃ ꯂꯧꯊꯣꯛꯂꯒ ꯈꯨꯠ ꯑꯅꯤ ꯑꯗꯨ ꯄꯪꯀꯟꯗ ꯀꯜꯂꯤ ꯀꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯃꯁꯥꯗꯨꯅ ꯈꯔ ꯂꯥꯞꯅ ꯂꯩꯕꯅꯤꯅ ꯀꯟꯅ ꯂꯥꯎꯔꯒ ꯑꯩ ꯁꯤꯔꯦ ꯇꯠꯇꯅ ꯍꯥꯏꯔꯝꯃꯤ ꯃꯇꯧ ꯑꯁꯦ ꯅꯥꯎꯕꯒ ꯁꯔꯠꯀ ꯑꯃꯨꯛꯀꯁꯨ ꯄꯥꯈꯠꯂꯤ ꯉꯛꯄꯅꯁꯨ ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯈꯣꯟꯖꯦꯜ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯣꯜꯂꯤ ꯑꯗꯨꯒ ꯌꯦꯡꯉꯤ ꯍꯟꯗꯛꯃꯨꯛꯇꯤ ꯅꯨꯄꯤ ꯑꯗꯨ ꯋꯥꯕꯅ ꯑꯃꯗꯤ ꯆꯩꯅꯥ ꯑꯗꯨꯅ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯃꯥ ꯀꯔꯤꯃꯠꯇ ꯂꯦꯡꯉꯣꯠꯄ ꯉꯝꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯇꯥꯍꯧꯔꯦ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯊꯨꯅ ꯈꯣꯂꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯌꯧꯁꯤꯜꯂꯛꯏ ꯍꯦꯛ ꯅꯛꯁꯤꯜꯂꯛꯄꯒ ꯅꯥꯎꯕ ꯑꯃꯗꯤ ꯁꯔꯠꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯕꯨ ꯀꯟꯅ ꯀꯧꯔꯗꯨꯅ ꯆꯤꯟꯁꯤꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯈꯣꯂꯥ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟꯗꯨ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ ꯃꯅꯨꯡꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯊꯧꯃꯣꯏꯗꯨꯁꯨ ꯃꯈꯥꯗ ꯆꯦꯞꯊꯔꯒ ꯉꯥꯜꯂꯤ ꯀꯦꯔꯣꯁꯤꯟꯁꯨ ꯐꯅꯌꯥꯝꯅ ꯍꯩꯗꯣꯛꯂꯦ ꯃꯈꯣꯏꯒꯤ ꯇꯨꯝꯐꯝ ꯐꯤꯔꯣꯜꯁꯤꯡ ꯄꯨꯡꯆꯥꯏ ꯆꯥꯏꯔꯦ ꯆꯥꯛ ꯊꯣꯡꯐꯝꯗꯨꯁꯨ ꯌꯦꯡꯐꯝ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ ꯀꯣꯜꯂꯤꯛ ꯀꯣꯟꯇꯥꯏ ꯄꯨꯡꯆꯥꯏ ꯆꯥꯏꯔꯦ ꯃꯇꯧ ꯑꯁꯤ ꯎꯕꯗꯗꯤ ꯅꯥꯎꯕꯒ ꯁꯔꯠꯀ ꯄꯥꯈꯠꯂꯦ ꯀꯞꯄꯐꯥꯎ ꯀꯞꯂꯛꯏ ꯃꯃꯥꯟꯅꯕ ꯑꯅꯤꯗꯣ ꯑꯋꯥꯕ ꯇꯥꯔꯝꯃꯅꯤ ꯃꯈꯣꯏ ꯑꯅꯤ ꯁꯤꯔꯝꯃꯅꯤ ꯍꯥꯏꯗꯨꯅ ꯀꯞꯂꯛꯏ ꯑꯍꯜ ꯑꯗꯨꯅ ꯊꯦꯝꯃꯤ ꯉꯥꯏꯈꯣ ꯅꯈꯣꯏ ꯊꯋꯥꯏ ꯋꯥꯒꯗꯕ ꯅꯠꯇꯦ ꯊꯧꯅꯥ ꯂꯩꯒꯗꯕꯅꯤ ꯊꯤꯁꯤ ꯌꯦꯡꯁꯤ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅꯗꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯤ ꯉꯥꯏꯍꯥꯛꯇꯪ ꯑꯍꯜ ꯑꯗꯨ ꯋꯥꯈꯜ ꯇꯧꯏ ꯆꯥꯏꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯌꯦꯡꯂꯤ ꯀꯗꯣꯝꯗ ꯆꯠꯂꯝꯒꯅꯤ ꯀꯗꯥꯏꯗ ꯄꯨꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯑꯍꯜ ꯑꯗꯨꯅ ꯈꯜꯂꯛꯏ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯑꯍꯜ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯣ ꯐꯥꯔꯒ ꯄꯨꯕꯗꯤ ꯑꯣꯏꯔꯣꯏ
ꯆꯥꯏꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯒ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏ ꯑꯅꯤ ꯀꯤꯕꯗꯒꯤ ꯆꯦꯟꯕ ꯑꯣꯏꯒꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯣꯝꯒꯤ ꯆꯤꯡꯂꯣꯝꯗ ꯆꯦꯜꯂꯝꯒꯗ꯭ꯔꯥ ꯑꯁꯣꯝ ꯅꯥꯀꯜꯂꯣꯝꯗ ꯆꯦꯜꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯆꯞ ꯆꯥꯅ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯌꯦꯡꯁꯤ, ꯑꯩꯁꯨ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯒꯦ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯍꯜ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯁꯥꯗ ꯐꯠꯇꯕ ꯂꯥꯏꯇꯤꯟ ꯆꯪꯕ ꯉꯝꯗꯅꯕ ꯊꯧꯔꯥꯡ ꯑꯃ ꯁꯤꯟꯕꯤꯔꯦ꯫ ꯈꯨꯗꯛꯇ ꯃꯅꯨꯡ ꯑꯗꯨꯗ ꯃꯥꯅ ꯁꯣꯟꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯁꯣꯜꯂꯤ, ꯍꯣꯠꯅꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯍꯣꯠꯅꯕꯤꯔꯦ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯏ꯫ ꯑꯍꯜ ꯑꯁꯤꯒꯤ ꯇꯧꯕ ꯉꯝꯕ ꯃꯍꯩꯁꯤꯡ ꯃꯤꯀꯨꯞ ꯑꯁꯤꯗ ꯄꯨꯟꯅ ꯎꯠꯊꯣꯔꯛꯂꯦ꯫ ꯃꯥꯒꯤ ꯃꯈꯨꯠꯇ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯄꯥꯏꯔꯤ꯫ ꯃꯗꯨ ꯄꯥꯏꯔꯒ ꯃꯥꯅ ꯃꯄꯥꯟꯗ ꯂꯩꯔꯒ ꯃꯥꯏꯀꯩ ꯂꯩꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯉꯤ꯫ ꯅꯥꯎꯕꯅ ꯍꯪꯉꯤ, ꯀꯔꯤ ꯌꯦꯡꯂꯤꯕꯅꯣ ꯍꯥꯏꯗꯨꯅ? ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯨꯄꯥ, ꯅꯈꯣꯏꯒꯤ ꯅꯃꯥꯟꯅꯕ ꯑꯅꯤꯗꯨꯕꯨ ꯇꯥꯜꯂꯤꯕ ꯆꯦꯜꯂꯤꯕ ꯂꯥꯏ ꯑꯗꯨꯕꯨ ꯊꯤꯔꯤꯕꯅꯤ꯫ ꯑꯍꯜ ꯑꯗꯨꯗꯤ ꯅꯨꯄꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯃꯥꯅ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯗꯨ ꯃꯥꯅ ꯊꯤꯔꯤꯕꯅꯤ꯫ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯆꯠꯈꯤꯕꯅꯣ, ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯂꯩꯕꯅꯣ ꯌꯦꯡꯂꯤꯕꯅꯤ꯫ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯕ ꯃꯇꯨꯡ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯗꯨ ꯑꯍꯜ ꯑꯗꯨꯅ ꯈꯪꯂꯦ꯫ ꯃꯗꯨ ꯈꯪꯂꯛꯄꯗꯒꯤ ꯑꯍꯜ ꯑꯗꯨꯅ, ꯑꯣ, ꯑꯁꯣꯝꯗ ꯂꯩꯔꯦ꯫ ꯑꯁꯤꯒꯤ ꯂꯝꯕꯤꯁꯦ ꯑꯁꯣꯝꯗ ꯆꯠꯂꯁꯤ꯫ ꯌꯥꯝꯅ ꯊꯨꯅ ꯆꯠꯇꯕ ꯌꯥꯔꯣꯏ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯂꯩꯔꯦ꯫ ꯌꯥꯝꯅ ꯊꯨꯅ ꯆꯠꯁꯤ ꯂꯥꯎ, ꯌꯥꯝꯅ ꯊꯨꯅ ꯆꯠꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯐꯤꯡꯅ ꯃꯥꯡ ꯊꯥꯔꯒ ꯆꯠꯄ ꯍꯧꯏ꯫ ꯃꯈꯣꯏ ꯑꯅꯤ ꯇꯨꯡꯏꯟꯅꯩ꯫ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯕ ꯍꯧꯒꯠꯂꯛꯏ꯫ ꯆꯤꯡꯈꯣꯡ ꯃꯌꯥ ꯑꯗꯣ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯀꯟꯅ ꯀꯟꯅ ꯀꯧꯕ ꯃꯇꯝ ꯑꯁꯤꯗ ꯈꯣꯟꯊꯥꯡ ꯌꯩꯔꯕꯅꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯆꯤꯡꯅꯨꯡꯒꯤ ꯂꯝꯕꯤꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯀꯤꯅ ꯀꯤꯅ ꯀꯟꯅ ꯆꯦꯜꯂꯤ꯫ ꯊꯥꯅꯤꯟꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯥꯜꯂꯛꯄꯅꯤ꯫ ꯎꯈꯣꯡ ꯑꯃꯗ ꯑꯃꯨꯛ ꯂꯣꯠꯀꯅꯤ, ꯑꯃꯗ ꯑꯃꯨꯛ ꯂꯣꯠꯀꯅꯤ꯫ ꯋꯥꯕꯅꯁꯨ ꯀꯩꯅꯣꯝꯃ ꯇꯧꯔꯕꯅꯤ꯫ ꯑꯃꯝꯕꯁꯤꯗ ꯀꯔꯤꯃꯠꯇꯁꯨ ꯎꯕ ꯅꯠꯇꯦ꯫ ꯃꯈꯣꯏ ꯑꯅꯤ ꯃꯈꯨꯠ ꯁꯝꯅꯔꯒ ꯆꯦꯜꯂꯛꯄꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯈꯔ ꯆꯥꯎꯕ ꯎ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯨꯝꯂꯤ꯫ ꯃꯃꯥꯟꯅꯕ ꯑꯅꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯡ ꯀꯧꯗꯨꯅ ꯀꯟꯅ ꯀꯟꯅ ꯀꯧꯔꯛꯄꯗꯣ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏ ꯑꯅꯤ ꯇꯥꯔꯛꯏ꯫ ꯑꯗꯨꯕꯨ ꯈꯨꯝꯕꯗꯤ ꯀꯤꯔꯦ꯫ ꯃꯈꯣꯏꯅ ꯈꯨꯝꯂꯨꯅꯤ, ꯊꯥꯅꯤꯟꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯥꯜꯂꯛꯄꯅꯤꯅ ꯃꯥꯅ ꯇꯥꯒꯗ꯭ꯔꯥ, ꯃꯥꯅ ꯊꯦꯡꯅꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯒꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯁꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯃꯆꯤꯟꯁꯤꯡ ꯑꯗꯨ ꯃꯦꯟꯅꯗꯨꯅ ꯈꯨꯝꯅꯤꯡꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯉꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯈꯪꯂꯦ, ꯊꯥꯅꯤꯟꯁꯦ ꯂꯥꯏꯅꯤ, ꯃꯥꯒꯤ ꯃꯁꯥꯗ ꯂꯥꯏ ꯌꯥꯎꯔꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯈꯪꯉꯤ꯫ ꯊꯥꯅꯤꯟꯁꯦ ꯑꯁꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯆꯞ ꯆꯥꯅ ꯚꯥꯞꯇꯤ ꯑꯣꯏꯗꯦ꯫ ꯃꯈꯣꯏ ꯎ ꯃꯔꯨꯝ ꯑꯃꯗꯒꯤ ꯎꯗ ꯀꯤꯔꯨ ꯌꯦꯡꯉꯤ꯫ ꯈꯣꯟꯖꯦꯜꯒꯤ ꯃꯥꯏꯀꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯈꯔ ꯀꯤꯒꯟ ꯆꯥꯎꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯞꯅ ꯀꯞꯂꯒ ꯁꯣꯜꯂꯤ, ꯅꯥꯎꯕ, ꯁꯔꯠ, ꯅꯈꯣꯏꯅ ꯀꯧꯕ ꯇꯥꯏ, ꯑꯗꯨꯕꯨ ꯈꯨꯝꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯣꯔꯦ꯫ ꯏꯇꯥꯎ, ꯑꯩ ꯌꯥꯝ ꯀꯤꯌꯦ ꯏꯇꯥꯎ꯫ ꯃꯃꯥꯟꯅꯕꯗꯨꯗ ꯃꯥꯅ ꯀꯤꯅ ꯀꯣꯜꯂ ꯀꯞꯏ꯫ ꯃꯃꯥꯟꯅꯕ ꯑꯃꯗꯨꯁꯨ ꯀꯤꯔꯤꯕꯅꯤ, ꯄꯥꯈꯠꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯃ ꯈꯔ ꯐꯩ꯫ ꯀꯤꯔꯤꯕ, ꯊꯋꯥꯏ ꯍꯦꯟꯅ ꯋꯥꯔꯤꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕꯗꯨꯕꯨ ꯃꯥꯅ ꯀꯣꯟꯁꯤꯟꯕꯤꯔꯒ, ꯀꯩꯁꯨꯝ ꯇꯧꯔꯣꯏꯌꯦ, ꯅꯨꯄꯥꯅꯤ, ꯅꯨꯄꯥ ꯑꯣꯏꯔꯕꯗꯤ ꯊꯧꯅꯥ ꯈꯔ ꯂꯩꯒꯗꯕꯅꯤ꯫ ꯑꯁ, ꯁꯦ ꯀꯞꯀꯅꯨ ꯁꯦꯕ, ꯃꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯕꯨ ꯊꯤꯕ ꯂꯥꯛꯏꯕꯁꯤꯅꯤ꯫ ꯑꯩꯈꯣꯏ ꯑꯋꯥꯕ ꯇꯥꯔꯣꯏꯌꯦ, ꯑꯩꯈꯣই ꯁꯣꯏꯗꯅ ꯐꯒꯅꯤꯌꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯎꯁꯥ ꯑꯃꯅꯤ ꯀꯟꯅ ꯍꯥꯏꯔꯛꯏ꯫ ꯎꯁꯥ ꯑꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥꯒꯤ ꯃꯆꯤꯟꯁꯤꯡ ꯑꯗꯨ ꯃꯦꯜꯂꯒ ꯄꯥꯛꯊꯔꯝꯃꯤ꯫ ꯈꯔ ꯍꯦꯟꯅ ꯀꯤꯒꯟ ꯆꯥꯎꯕ ꯅꯨꯄꯥꯗꯨꯗꯤ ꯑꯁꯨꯝꯅ ꯎꯁꯥꯗꯨꯅ ꯀꯟꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯥ ꯑꯃꯨꯛꯀꯁꯨ ꯀꯞꯈꯠꯂꯛꯏ꯫ ꯃꯃꯥꯟꯅꯕꯗꯨꯅ ꯀꯞꯇꯅꯕ, ꯇꯥꯗꯅꯕ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯣ ꯊꯣꯛꯇꯅꯕ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯜꯂꯤ꯫ ꯏꯇꯥꯎ, ꯅꯪ ꯀꯞꯀꯅꯣ, ꯇꯨꯃꯤꯟ ꯂꯩꯌꯣ, ꯐꯥꯊꯔꯒ ꯊꯝꯂꯤ꯫ ꯃꯈꯣꯏꯁꯨ ꯂꯣꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯂꯥꯛꯄ ꯊꯣꯔꯛꯄꯗꯤ ꯎꯗ꯭ꯔꯦ꯫ ꯀꯔꯤꯃꯠꯇ ꯂꯥꯛꯄ ꯊꯣꯔꯛꯄ ꯎꯗꯕꯗꯒꯤ ꯃꯃꯥꯟꯅꯕꯗꯨꯗ ꯃꯥꯅ ꯍꯥꯏꯔꯦ, ꯑꯁ, ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯁꯦ, ꯂꯥꯎ, ꯃꯈꯣꯏꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯒ ꯃꯥꯏꯀꯩ ꯌꯦꯡꯁꯤ, ꯑꯗꯨꯒ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯇꯛ ꯑꯣꯟꯊꯣꯔꯛꯏ꯫ ꯑꯣꯟꯊꯣꯛ ꯃꯇꯝꯗꯗꯤ ꯑꯁꯣꯝ ꯊꯪꯅꯕꯗ ꯌꯥꯝꯅ ꯂꯥꯞꯇꯅ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯔꯨꯝꯗ ꯊꯥꯅꯤꯟ ꯑꯗꯣ ꯂꯨꯝꯂꯒ ꯀꯤꯔꯨ ꯃꯈꯣꯏꯗ ꯌꯦꯡꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯈꯪꯅ ꯆꯣꯡꯉꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯀꯟꯅ ꯆꯦꯟꯕ ꯍꯧꯏ꯫ ꯎꯈꯤꯕ ꯁꯛꯇꯝꯗꯨꯁꯨ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯅꯠꯇꯦ, ꯃꯃꯤ ꯁꯥꯃꯤꯑꯣꯏ ꯀꯔꯤꯑꯣꯏ ꯎꯈꯤꯕꯅꯤ꯫ ꯊꯥꯅꯤꯟꯅ ꯃꯈꯣꯏꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯋꯥ ꯑꯃꯅꯤ ꯉꯥꯡꯂꯛꯄꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛꯀ ꯍꯧꯅ ꯆꯦꯟꯈꯤꯕꯅꯤ꯫ ꯆꯦꯟꯕ ꯌꯥꯕ ꯆꯦꯜꯂꯤ, ꯎꯁꯥ ꯑꯃꯗꯃꯨꯛ ꯄꯟ, ꯑꯃꯗꯃꯨꯛ ꯄꯟ꯫ ꯊꯥꯅꯤꯟꯗꯤ ꯁꯥꯟꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯗꯨꯝ ꯇꯥꯜꯂꯤ꯫ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯒ ꯇꯥꯟꯕꯁꯨ ꯅꯠꯇꯦ꯫ ꯍꯔꯥꯎꯕꯅ ꯃꯥꯗꯤ ꯀꯩꯅꯣꯝꯃ ꯇꯧꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯋꯥꯍꯜꯂꯒ
ꯂꯣꯛꯇꯔ ꯀꯗꯥꯏꯗꯅꯣ ꯏꯟꯊꯨꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂ ꯀꯩꯅꯣ ꯈꯪꯗꯦ ꯑꯃꯨꯛꯁꯨ ꯃꯈꯣꯏ ꯑꯅꯤ ꯀꯟꯅ ꯆꯦꯟꯈꯤꯕꯗꯨꯅ ꯀꯗꯥꯏꯗꯅꯣ ꯃꯅꯨꯡ ꯑꯃꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯀꯅꯥꯝꯇ ꯊꯣꯔꯛꯄ ꯀꯅꯥꯝꯇ ꯂꯩꯕ ꯎꯗ꯭ꯔꯦ ꯍꯟꯗꯛꯃꯨꯛꯇꯤ ꯎ ꯑꯁꯤ ꯌꯥꯝꯅ ꯈꯨꯡꯅ ꯍꯧꯏ ꯆꯦꯟꯕꯁꯨ ꯌꯥꯗ꯭ꯔꯦ ꯎꯁꯥꯁꯤꯡ ꯑꯗꯣ ꯍꯥꯏꯗꯣꯛꯂꯒ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯕꯨꯗꯤ ꯀꯟꯅ ꯆꯥꯎꯕ ꯅꯠꯇ꯭ꯔꯒꯁꯨ ꯃꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗꯗꯤ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯐꯥꯎꯗꯣꯛꯂꯒ ꯂꯝꯕꯤ ꯃꯥꯗꯨꯅ ꯆꯠꯄꯒꯨꯝ ꯇꯧꯔꯤ ꯆꯠꯄꯁꯨ ꯌꯥꯝꯅ ꯋꯥꯔꯦ ꯁꯣꯔꯁꯨ ꯀꯟꯅ ꯍꯣꯜꯂꯦ ꯇꯧꯐꯝ ꯂꯥꯛꯐꯝ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯉꯁꯤꯁꯤꯕꯨ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯗꯨꯔ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯃꯈꯣꯏ ꯑꯅꯤ ꯈꯟꯕ ꯍꯧꯔꯕꯅꯤ ꯃꯃꯥꯟꯅꯕ ꯑꯃ ꯀꯤꯀꯟ ꯌꯥꯎꯕ ꯅꯨꯄꯥꯗꯨꯗꯤ ꯋꯥꯕ ꯌꯥꯝꯅ ꯍꯦꯟꯕꯗꯒꯤ ꯃꯥꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯅꯪꯗꯤ ꯍꯤꯡꯅꯕ ꯆꯦꯟꯈ꯭ꯔꯣ ꯑꯩ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯏꯁꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯑꯗꯨꯝ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨ ꯐꯝꯊꯈꯤꯔꯝꯃꯤ ꯃꯥꯅ ꯐꯝꯂꯕꯅꯤꯅ ꯑꯇꯣꯞꯄ ꯑꯃꯗꯨ ꯀꯔꯝꯅ ꯆꯦꯟꯒꯅꯤ ꯂꯥꯛꯃꯤꯟꯅꯕꯅꯤ ꯁꯤꯔꯕꯁꯨ ꯄꯨꯟꯅ ꯁꯤꯃꯤꯟꯅꯕ ꯇꯥꯕꯅꯤ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯐꯝꯊꯩ ꯃꯃꯥꯟꯅꯕꯗꯨ ꯃꯥꯅ ꯀꯣꯏꯁꯤꯟꯕꯤꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯏꯇꯥꯎ ꯑꯣ ꯄꯩꯁꯥ ꯈꯔ ꯐꯪꯅꯕ ꯌꯨꯝꯒꯤ ꯑꯋꯥ ꯑꯅꯥ ꯈꯔꯗ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯑꯋꯥꯕ ꯄꯨꯟꯁꯤꯗ ꯑꯃꯨꯛꯀ ꯊꯦꯡꯅꯗꯕ ꯂꯥꯏ ꯇꯤꯟ ꯊꯦꯡꯅꯕ ꯎꯅꯕ ꯍꯥꯏꯕꯗꯣ ꯏꯕꯥꯅꯤꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯔꯕꯔꯦꯀꯣ ꯑꯃꯗꯨꯁꯨ ꯀꯞꯂꯒ ꯈꯨꯝꯃꯤ ꯏꯇꯥꯎ ꯑꯩꯒꯤ ꯌꯨꯝꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯏꯆꯟ ꯅꯨꯄꯤꯗꯣ ꯑꯩ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ ꯑꯃꯗꯨꯁꯨ ꯅꯪꯗ ꯅꯠꯇꯦ ꯏꯇꯥꯎ ꯑꯩꯒꯤꯕꯨꯗꯤ ꯏꯆꯟ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯇꯥꯃꯣꯆꯧ ꯏꯃꯥꯗꯣ ꯑꯩ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ ꯀꯔꯤ ꯇꯧꯅꯤ ꯅꯥꯎꯕꯒ ꯁꯔꯠꯀꯗꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯈ꯭ꯔꯦ ꯃꯈꯣꯏꯒꯤꯗꯤ ꯃꯔꯥꯏꯕꯛ ꯐꯔꯦ ꯑꯗꯨꯕꯨ ꯏꯕꯥꯅꯤꯗꯤ ꯑꯔꯣꯏꯕ ꯃꯇꯝ ꯑꯣꯏꯔꯦꯀꯣ ꯂꯥꯎ ꯑꯃꯨꯛꯇꯪ ꯆꯠꯁꯤꯜꯂꯥꯎ ꯀꯗꯥꯏꯗꯅꯣ ꯊꯨꯡꯂꯨꯕ ꯑꯃꯗ ꯏꯕꯥꯅꯤ ꯊꯨꯡꯒꯗꯕꯅꯤ ꯁꯤꯗꯒꯁꯤ ꯆꯪꯂꯒ ꯆꯠꯁꯤꯜꯂꯛꯑꯣ ꯑꯃꯨꯛꯀꯁꯨ ꯃꯈꯣꯏ ꯑꯅꯤ ꯈꯣꯡꯊꯥꯡ 10 ꯀꯨꯟꯂꯣꯝ ꯊꯥꯡꯕ ꯍꯧꯏ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯆꯥꯎꯕ ꯅꯠꯇꯕꯅꯤꯅ ꯍꯥꯏꯗꯣꯛꯂꯒ ꯂꯝꯕꯤ ꯃꯥꯗꯨꯅ ꯆꯠꯂꯤ ꯈꯔ ꯆꯠꯄ ꯍꯧꯔꯕ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯈꯔ ꯀꯤꯒꯟ ꯆꯥꯎꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯇꯨꯡꯂꯣꯝꯗ ꯀꯅꯥꯅꯣꯃꯅ ꯃꯥꯕꯨ ꯇꯥꯞ ꯌꯥꯜꯂꯛꯏ ꯑꯗꯨꯝꯅ ꯌꯥꯜꯂꯛꯄꯗꯒꯤ ꯈꯔꯅꯒ ꯀꯤꯔꯤꯉꯩ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯄꯥꯗꯨ ꯀꯟꯅ ꯂꯥꯎꯔꯒ ꯀꯞꯂꯛꯏ ꯑꯩ ꯁꯤꯔꯦ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯂꯥꯎꯔꯛꯏ ꯃꯥꯅ ꯀꯟꯅ ꯂꯥꯎꯕꯗꯨ ꯇꯥꯕꯗ ꯃꯃꯥꯟꯅꯕ ꯑꯃ ꯃꯥꯡ ꯊꯥꯔꯒ ꯆꯠꯂꯝꯕꯗꯣ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯒꯤ ꯃꯍꯨꯠꯇ ꯃꯥꯗꯤ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯅꯥꯀꯜ ꯑꯃꯗ ꯆꯣꯡꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯎꯁꯥ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯨꯝꯂꯒ ꯂꯩꯈ꯭ꯔꯕꯅꯤ ꯄꯥꯛꯊꯈ꯭ꯔꯕꯅꯤ ꯃꯥꯒꯤ ꯋꯥꯈꯟꯗꯅ ꯊꯥꯅꯤꯟꯅ ꯃꯃꯥꯟꯅꯕꯗꯨ ꯐꯥꯈ꯭ꯔꯦ ꯃꯥꯕꯨ ꯌꯥꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯟꯅꯤ ꯈꯜꯂꯤꯕ ꯑꯁꯣꯝꯗꯁꯨ ꯃꯃꯥꯟꯅꯕꯗꯨ ꯀꯟꯅ ꯂꯥꯎꯔꯤ ꯀꯞꯂꯤ ꯑꯃ ꯅꯨꯄꯥꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯆꯣꯡꯊꯣꯛꯈ꯭ꯔꯕ ꯇꯞꯅ ꯑꯃꯨꯛ ꯄꯥꯛꯊꯔꯒ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯜꯂꯛꯏ ꯌꯦꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯟꯅꯕꯗꯨ ꯐꯥꯔꯤꯕꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯦ ꯅꯥꯎꯕ ꯑꯣꯏꯔꯝꯃꯤ ꯅꯥꯎꯕꯅ ꯃꯥꯕꯨ ꯃꯆꯤꯟ ꯃꯦꯜꯂꯒ ꯁꯤꯠ ꯂꯥꯡꯒꯅꯨ ꯑꯩꯅꯦ ꯅꯥꯎꯕꯅꯦ ꯋꯥꯍꯩꯁꯦ ꯇꯣꯏꯅ ꯍꯥꯏꯔꯛꯏ ꯅꯥꯎꯕ ꯑꯣꯏꯔꯝꯕꯗꯒꯤ ꯅꯨꯄꯥꯗꯨ ꯀꯟꯅ ꯀꯞꯂꯒ ꯅꯥꯎꯕꯗ ꯀꯣꯟꯁꯤꯜꯂꯤ ꯑꯃ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯨꯝꯂꯤꯕ ꯅꯨꯄꯥꯗꯨꯁꯨ ꯅꯥꯎꯕꯅꯦ ꯍꯥꯏꯕꯁꯤ ꯇꯥꯕꯗꯒꯤ ꯃꯥꯁꯨ ꯅꯥꯎꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯁꯨ ꯆꯦꯟꯁꯤꯜꯂꯛꯏ ꯃꯈꯣꯏ ꯑꯍꯨꯝ ꯀꯣꯟꯅꯩ ꯑꯗꯨꯒ ꯄꯪꯀꯞꯇ ꯀꯞꯃꯤꯟꯅꯩ ꯑꯁꯣꯝꯗꯅ ꯑꯍꯟ ꯃꯥꯏꯕꯗꯨꯒ ꯁꯔꯠꯀꯗꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯂꯥꯛꯈ꯭ꯔꯕꯅꯤ ꯃꯈꯣꯏꯅ ꯅꯥꯀꯜ ꯑꯃꯗ ꯂꯥꯛꯂꯤꯕꯗꯨꯅ ꯊꯥꯅꯤꯟꯕꯨ ꯍꯣꯏꯗꯨꯅ ꯄꯨꯅꯕ ꯃꯥꯕꯨ ꯅꯥꯀꯜ ꯑꯃꯗ ꯊꯩꯅꯕ ꯄ꯭ꯂꯥꯟꯅꯤ ꯑꯁꯣꯝꯗ ꯑꯅꯤꯗꯨ ꯇꯥꯜꯂꯛꯄ ꯇꯥꯔꯕꯗꯤ ꯃꯈꯣꯏꯅ ꯁꯣꯝꯗ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯅꯤꯗꯨ ꯍꯥꯟꯅ ꯑꯋꯥꯕ ꯇꯥꯒꯗꯣꯔꯦ ꯍꯥꯏꯗꯨꯅ ꯂꯝꯕꯤꯁꯤ ꯇꯣꯉꯥꯟ ꯁꯦꯟꯅ ꯈꯥꯏꯅꯕꯅꯤ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯅ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯃꯥꯒꯤ ꯇꯨꯡꯗ ꯁꯔꯠ ꯏꯟꯅꯍꯜꯂꯒ ꯍꯧꯖꯤꯛꯇꯤ ꯊꯥꯅꯤꯟꯕꯨ ꯍꯣꯏꯗꯨꯅ ꯆꯦꯜꯂꯒ ꯄꯨꯔꯛꯅꯕ ꯇꯧꯔꯤ ꯊꯥꯅꯤꯟꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯥꯜꯂꯛꯄꯗꯒꯤ ꯀꯔꯤꯒꯨꯝꯕ ꯁꯥꯎꯝ ꯈꯔ ꯇꯨꯡꯗ ꯂꯥꯛꯂꯦ ꯈꯪꯕꯗꯒꯤ ꯃꯍꯥꯛ ꯂꯩꯊꯔꯒ ꯂꯩꯍꯧꯕꯅꯤ ꯑꯍꯜ ꯃꯥꯏꯕꯗꯨꯒ ꯁꯔꯠꯀ ꯂꯥꯛꯂꯤꯕꯗꯨ ꯃꯥꯁꯨ ꯎꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯃꯥꯏꯕꯗꯨꯅ ꯃꯥꯒꯤ ꯍꯩꯖꯕ ꯂꯩꯔꯣꯟ ꯀꯌꯥ ꯑꯃꯅ ꯇꯧꯔꯒ ꯊꯥꯅꯤꯟꯕꯨ ꯐꯥꯔꯕꯅꯤ ꯊꯥꯅꯤꯟꯕꯨ ꯅꯥꯀꯜ ꯑꯃꯗ ꯄꯨꯔꯛꯂꯕꯅꯤ ꯑꯁꯣꯝꯗꯅ ꯃꯈꯣꯏ ꯑꯍꯨꯝ ꯅꯥꯎꯕꯅ ꯂꯝꯕꯤ ꯑꯗꯨꯕꯨ ꯆꯤꯡꯂꯒ ꯉꯁꯥꯏ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯦꯡꯅꯕ ꯇꯥꯔꯕꯗꯤ ꯑꯁꯣꯝꯒꯤ ꯂꯝꯕꯤ ꯆꯤꯊꯤ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯒꯤ ꯃꯌꯥꯗ ꯂꯩꯔꯝꯃꯨ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯂꯝꯕꯤꯗꯨꯕꯨ ꯇꯥꯅꯕ ꯃꯥꯅ ꯂꯨꯆꯤꯡꯂꯒ ꯄꯨꯔꯒ ꯆꯠꯂꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯣ ꯅꯥꯎꯕꯗꯨ ꯊꯦꯡꯅꯕꯗꯒꯤ ꯃꯈꯣꯏꯒꯤ ꯊꯋꯥꯏꯕꯨꯗꯤ ꯍꯤꯡꯂꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯑꯍꯜ ꯃꯥꯏꯕꯗꯨꯅ ꯉꯁꯥꯏꯒꯤ ꯊꯥꯅꯤꯡꯒꯤ ꯃꯁꯥꯗ ꯇꯣꯡꯁꯤꯜꯂꯤꯕ ꯃꯥꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯊꯋꯥꯏꯗꯨꯕꯨ ꯂꯧꯊꯣꯛꯅꯕ ꯆꯞ ꯆꯥꯅ ꯄꯥꯔꯥ ꯇꯝꯕꯤꯅꯕ ꯍꯣꯠꯅꯔꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ
ꯃꯥꯒꯤ ꯁꯣꯟꯕ ꯌꯥꯕ ꯂꯩꯔꯣꯟ ꯁꯣꯜꯂꯦ ꯂꯩꯔꯣꯟꯁꯤꯡ ꯑꯗꯨꯒꯤ ꯀꯜꯂꯕ ꯃꯍꯩ ꯀꯌꯥ ꯑꯗꯨꯅ ꯊꯥꯕꯗ ꯊꯥꯅꯤꯡꯒꯤ ꯃꯁꯥꯗꯒꯤ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯅꯨꯄꯥ ꯑꯗꯨꯒꯤ ꯊꯋꯥꯏꯗꯣ ꯐꯠ ꯄꯥꯏꯊꯣꯔꯛꯏ ꯁꯔꯠꯇꯤ ꯀꯔꯤꯃꯠꯇ ꯎꯗꯦ ꯃꯂꯪ ꯇꯔꯪꯅꯤ ꯑꯗꯨ ꯍꯦꯛ ꯄꯥꯏꯊꯣꯛꯈꯤꯕꯗꯒꯤ ꯊꯥꯅꯤꯡꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯑꯗꯨꯝ ꯂꯩꯃꯥꯏꯊꯛꯇ ꯇꯥꯈ꯭ꯔꯕꯅꯤ ꯆꯤꯡꯈꯣꯡꯁꯤꯗ ꯁꯤꯈ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯊꯋꯥꯏꯗꯣ ꯑꯍꯜ ꯃꯥꯏꯕꯗꯨꯅ ꯑꯗꯨꯝꯅ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯤꯗ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯕꯅꯤ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ 4-5ꯁꯦ ꯑꯩꯈꯣꯏꯒ ꯅꯍꯥꯛꯀ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯅꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯨ ꯅꯪꯅ ꯇꯥꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯅ ꯇꯥꯔꯒꯗ ꯂꯥꯛꯄꯅꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯥꯌꯣꯛꯇ ꯅꯪ ꯂꯩꯔꯕꯅꯤ ꯅꯪꯅ ꯑꯩꯈꯣꯏꯅꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯕ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯎꯅ ꯑꯍꯜ ꯑꯗꯨꯕꯨ ꯉꯥꯡꯉꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯃꯈꯣꯏꯗꯤ ꯂꯥꯏꯅꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯗꯕ ꯌꯥꯗꯦ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯍꯜ ꯑꯗꯨꯅ ꯁꯤꯈ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯊꯋꯥꯏꯗꯨꯕꯨ ꯉꯥꯡꯂꯤ ꯆꯩꯔꯤ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏ ꯃꯔꯤꯗ ꯑꯋꯥꯕ ꯇꯥꯍꯟꯒꯦ ꯈꯟꯒꯅꯨ ꯃꯈꯣꯏ ꯃꯔꯤꯗ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯇꯥꯍꯟꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤꯕꯨꯁꯨ ꯑꯋꯥꯕ ꯇꯥꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯑꯀꯟꯕ ꯋꯥ ꯉꯥꯡꯂꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯄꯥꯝꯕꯩ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯕ ꯅꯨꯄꯥ ꯑꯗꯣ ꯃꯍꯥꯛꯀꯤ ꯂꯩꯍꯧꯔꯤꯕꯤ ꯆꯩꯅꯥ ꯐꯥꯎꯔꯤꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯋꯥ ꯑꯃꯗꯤ ꯍꯥꯏꯔꯝꯃꯤ ꯍꯦ ꯑꯍꯟ ꯃꯥꯏꯕ ꯑꯩꯅ ꯉꯁꯤ ꯃꯥꯏꯊꯤꯕ ꯅꯪꯗꯨꯅ ꯆꯠꯄ ꯇꯥꯔꯕꯁꯨ ꯅꯈꯣꯏꯗꯤ ꯑꯃꯠꯇ ꯍꯤꯡꯅ ꯊꯝꯂꯣꯏ ꯃꯗꯨꯃꯗꯤ ꯅꯈꯣꯏ ꯄꯨꯟꯅ ꯈꯪꯖꯤꯜꯂꯣ ꯃꯤꯀꯨꯞ ꯑꯁꯤꯗꯤ ꯑꯩꯒꯤ ꯃꯥꯏꯊꯤꯕ ꯇꯟꯖꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯩ ꯆꯠꯂꯒꯦ ꯑꯩ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯒꯦ ꯑꯗꯨꯒ ꯍꯦ ꯑꯍꯜ ꯅꯍꯥꯛꯁꯨ ꯆꯦꯛꯁꯤꯜꯂꯨ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯣꯏꯔꯕꯅꯤ ꯀꯥꯎꯒꯅꯨ ꯑꯁꯨꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏ ꯅꯨꯄꯥ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ ꯀꯔꯤ ꯊꯣꯛꯀꯗꯧꯔꯤ ꯃꯌꯥꯝꯕ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯍꯌꯦꯡ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ